ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯃꯗꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯑꯃꯒꯤ ꯑꯄꯨꯟꯕ ꯃꯥꯁ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯍꯧꯔꯒꯅꯤ ꯃꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤ.ꯁꯤ ꯇꯤ.ꯑꯩꯆ. ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯗꯤ.ꯁꯤ ꯑꯣꯐꯤꯁꯇ ꯇꯣꯝ ꯇꯤꯚꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ ꯑꯁꯤ ꯅꯦꯝꯊꯔꯛꯄ ꯂꯩꯇ꯭ꯔꯤ ꯂꯩꯉꯥꯛꯅ ꯃꯐꯝ ꯀꯌꯥꯗ ꯃꯥꯁ ꯚꯦꯛꯁꯤꯅꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 53 ꯌꯧꯔꯦ ꯖꯨꯂꯥꯏ ꯊꯥ ꯂꯣꯏꯔꯛꯄ ꯐꯥꯎꯕꯗ ꯆꯥꯗ 60 ꯌꯧꯕ ꯉꯝꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯆꯥꯗ 60ꯒꯤ ꯆꯥꯡ ꯐꯥꯎꯕ ꯀꯥꯞꯄ ꯉꯝꯂꯒꯗꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤꯗꯤ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯂꯩꯉꯥꯛꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯥꯁ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯕ kaya ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯗ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯀꯥꯔꯐ꯭ꯌꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯚꯦꯛꯁꯤꯟ ꯀꯥꯞꯍꯧꯗꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯗꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯇꯣꯏꯅ ꯇꯣꯏꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯒꯅꯤ 70% ꯌꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝꯁꯤꯗ ꯆꯪꯕ ꯁꯤꯁꯇꯦꯝꯁꯤꯗ ꯍꯦꯛ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦꯅ ꯂꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯤ ꯊꯦꯡꯅꯗꯦ ꯏꯝꯐꯥꯜ ꯋꯦꯁꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯛꯆꯦꯟ ꯁꯦꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯦꯛ ꯀꯥꯞꯄꯒ ꯃꯤꯈꯩꯁꯦ ꯁꯣꯏꯗꯕꯤꯗ ꯑꯗꯨꯝ ꯑꯦꯟꯇ꯭री ꯑꯗꯨꯝ ꯇꯧꯍꯟꯕ ꯑꯗꯨꯅ ꯚꯦꯛꯁꯤꯟꯒꯤ ꯃꯁꯤꯡꯒ ꯀꯝꯄ꯭ꯌꯨꯇꯔ ꯆꯪꯉꯤꯕ ꯃꯁꯤꯡꯁꯤꯒ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯣꯖꯣꯛ ꯄꯨꯜꯂꯒ ꯑꯀꯟꯕ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯆꯠꯄꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯊꯦꯡꯅꯗ꯭ꯔꯤ